ꯁꯥꯗꯣ ꯍꯥꯟꯅ ꯗꯧꯅ ꯀꯟꯕꯁꯨ ꯅꯠꯇꯦ ꯑꯩ ꯑꯗꯨꯝ ꯆꯠꯀꯦꯗ ꯌꯥꯔꯦ 이만한애 하나대기 요원들은 라봐 낭디가 나한테니 아이 좀 연자루라게 아두이 사루푸디네 세 인콜대기 까이까 노인산 앞이 가르티라모 이마 살루키겠고 마 엉뚱하게 거다 이마 까리노 아이 살래 마 낭일이 잡았네 얘 나사누파도 마밍 얌나 살래 나 따라 잡이 띠까 떠오르게 따라 잡이기네 자와자도 쿠와도 오모 띠빠도 그래 메라가네 쿠와 레트레 쿠와 레트레 ꯂꯩꯁꯥꯕꯤ ꯍꯋꯥꯏꯖꯥꯔꯗꯨ ꯍꯥꯎꯕꯅꯤꯗ 나마 케이디네 하와이자 마욤 양케이 탐마마 파우바 보내데 ꯑꯩꯗꯤ ꯇꯥ ꯂꯩꯁꯥꯕꯤ ꯑꯣꯏꯕꯅꯤ ꯎꯔꯦ ꯁꯥꯒꯩꯒꯤ ꯂꯩꯇꯕ ꯑꯃ ꯌꯥꯎꯕꯅꯤꯅꯅꯦ ꯍꯋꯥꯏꯗꯣ ꯃꯌꯨꯝ ꯑꯅꯤꯗꯪ ꯊꯝꯕꯤꯔꯝꯃꯨ ꯑꯩꯗꯤ ꯂꯩꯁꯥꯕꯤꯅꯦꯅ ꯈꯜꯂꯨꯔꯦ ꯇꯨꯒ ꯂꯩꯁꯥꯕꯤ ꯍꯋꯥꯏ ꯑꯣꯏꯔꯒꯗꯤꯅꯦ ꯃꯌꯨꯝ 5-6 ꯂꯧꯕ ꯌꯥꯕ ꯍꯣꯏ ꯃꯌꯨꯝ 10ꯔ ꯀꯨꯜꯂꯦ ꯄꯤꯔꯝꯃꯣ ꯑꯗꯣ ꯏꯅꯦ ꯅꯪꯒꯤꯗꯤ ꯍꯥꯎꯒꯗ ꯃꯥꯗꯤ ꯑꯩ ꯂꯧꯔꯔꯣꯏꯒꯦ ꯆꯞ ꯃꯥꯟꯅꯩꯌꯦ ꯉꯁꯤꯗꯤ ꯍꯋꯥꯏꯖꯥꯔ ꯑꯝꯇ ꯆꯥꯅꯤꯡꯗꯦ ꯂꯧꯔꯔꯣꯏ ꯏꯅꯦ ꯑꯩꯁꯨ ꯅꯨꯡꯇꯤꯒꯤ ꯂꯩꯁꯥꯕꯤꯗꯒꯤ ꯍꯋꯥꯏꯖꯥꯔꯗꯨ ꯂꯧꯔꯒ ꯃꯌꯥꯝꯗ ꯌꯣꯜꯂꯤꯃꯦ ꯇꯨ ꯃꯌꯥꯝ ꯀꯤꯕꯗ ꯂꯣꯏꯅ ꯂꯩꯅꯔꯝꯃꯅꯤ ꯇꯨꯒ꯭ꯔꯦ ꯏꯅꯦꯒꯤꯗ ꯂꯧꯔꯒ ꯌꯣꯜꯂꯨꯔꯕꯗꯤ ꯃꯤꯅ ꯀꯃꯥꯏ ꯄꯥꯝꯅꯒꯗꯣꯔꯤꯃ ꯁꯨꯡꯁꯤꯠ ꯁꯤꯠꯂꯔꯣꯏꯌꯦ ꯇꯨꯅ ꯏꯅꯦ ꯑꯃ ꯐꯥꯎ ꯂꯧꯔꯔꯣꯏ ꯍꯣꯔꯦꯟ ꯂꯩꯁꯥꯕꯤ ꯂꯥꯛꯑꯀꯥꯟ ꯂꯧꯔꯒꯦ ꯂꯩꯁꯥꯕꯤꯒꯤ ꯍꯋꯥꯏꯖꯥꯔꯅꯤ ꯍꯥꯏꯔꯒ ꯌꯣꯟꯕ ꯇꯥꯔꯦꯗꯅ ꯁꯤꯠꯄ꯭ꯔꯥ ꯌꯦꯡꯉꯒꯦ ꯑꯗꯨ ꯕꯦꯃꯥ ꯅꯪꯁꯦ ꯂꯩꯁꯥꯕꯤ ꯍꯋꯥꯏꯖꯥꯔꯗꯨ ꯅꯠꯇ꯭ꯔꯕꯅꯤꯅ ꯂꯧꯔꯔꯣꯏ ꯅꯪ ꯁꯥꯎꯅꯨꯀꯣ ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛ ꯐꯥꯎ ꯍꯜꯂꯛꯇꯦꯕ ꯆꯠꯈꯤꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯃꯁꯥꯗꯣ ꯏꯁꯣꯟ ꯁꯣꯜꯂꯅ ꯀꯩꯅꯣ ꯈꯪꯗꯦ ꯉꯥꯡꯅꯕ ꯁꯥꯡ ꯋꯥꯕ 이마지보 ꯑꯩꯅ ꯇꯧꯅꯨ ꯍꯥꯏꯗ꯭ꯔꯥ ꯆꯄꯠꯅꯩꯌꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯑꯁ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯗꯤ ꯂꯩꯁꯥꯕꯤꯒꯤ ꯍꯋꯥꯏꯖꯥꯔꯅ ꯃꯃꯤꯡ ꯆꯠꯂꯤ ꯏꯕꯨꯡꯉꯣ ꯍꯌꯦꯡ ꯅꯪ ꯑꯗꯨꯝ ꯌꯣꯜꯂꯣ ꯏꯃꯥ ꯁꯔꯦꯟꯗꯔ ꯇꯧꯔꯦ ꯑꯁ ꯑꯗꯨꯅꯦꯕ ꯈꯪꯉꯕ ꯑꯩ ꯀꯣꯛ ꯆꯤꯛꯄꯅ ꯌꯥꯗ꯭ꯔꯦ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯔꯣ ꯑꯁ